Tonganba case CHENNABA proclaim offender Oinasu Laothokhraba KHONGMAN BASHIKHONG WANGKHEI LOUMANBI dagi Kangujam Karnajit ATTOPA MING SINGH APOKPA IBOTOMBI Ngasi Imphal da POROMPAT police station gi SDPO and SURAJ na LUCHINGBA police ki team AMANA Purakhre Karnajit Ngasi Imphal International Airport da NUMITYUNGBA matung PUNG 1:30 TABA matamda Air India ki flight AMADA PURAKHI PANBA yai POROMPAT police AMADI Delhi NE Special Police Cell gi APUNBA team AMANA Greater Noida gi mafam AMADAGI Karnajit pu fagatkhibani maha asi ing 2013 da miyam da namthak tawduna sel khomgatpa khudiek saduna lam yonthoklamba semjin sajanba scheme salaibagi scam kaya da CHENNABA miyoine Mahaki mathakta case ama lokhatuna mahakpo CJM Imphalisna hanjin saman tawbada court lakpagi mahutta Manipur thadokuna chen khibadagi mahakpo Chief Judicial Magistrate of Imphalis proclaim offender oina lauthokhibani matam sangna police na mahakpo thiba khangdana lakhibani adubo Delhi gi Greater Noida area da mahak leire haiba kangnaba paw ma fangbadagi mahakpo Delhi police amadi Porompat police ki team na fakhibani